ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯁꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯥꯏꯁꯒꯤ ꯌꯨꯝ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ, ꯂꯛꯈꯤ, ꯈꯦꯂꯦꯟ, ꯕꯣꯌꯥꯏ ꯑꯃꯗꯤ ꯀꯦꯊꯦ ꯃꯈꯣꯏ ꯄꯨꯟꯅ 5 ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯇꯝꯅꯕ ꯀꯤꯔꯕ ꯀꯌꯥ ꯑꯃ ꯂꯩ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯖ, ꯂꯛꯈꯤ, ꯈꯦꯂꯦꯟ, ꯕꯣꯌꯥꯏ ꯑꯃꯗꯤ ꯒꯦꯊꯦ ꯃꯈꯣꯏ ꯄꯨꯟꯅ 5 ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯆꯦꯂꯦꯟꯖ ꯑꯃꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯁꯤꯡꯅ ꯍꯥꯏꯅꯩ, ꯌꯨꯝ ꯑꯁꯤꯗꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯅ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯣꯏꯕꯗꯨꯅꯕꯨ ꯇꯝꯅꯩ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯣ ꯑꯩꯗꯤꯀꯌꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯦꯊꯦꯅ ꯊꯥꯖꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 10 ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯄꯩꯁꯥꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛꯇ ꯀꯣꯟꯅ ꯊꯝꯈꯣ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯁꯦ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯊꯤꯗꯣꯛꯈꯤꯁꯤ꯫ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯂꯨꯄꯥ ꯂꯥꯈ 10 ꯊꯥꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯃꯗꯤ ꯅꯠꯇꯦ꯫ ꯃꯗꯣ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯈꯔꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯝꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯎꯅꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯝꯅ ꯂꯩꯈꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯗꯤ ꯃꯤ ꯈꯔ ꯂꯩꯅꯍꯧꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯅꯍꯥꯟꯋꯥꯏ ꯌꯨꯝ ꯈꯔ ꯇꯥꯔꯝꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯏ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯨꯗꯦꯛꯄ ꯌꯥꯡꯈꯥꯏꯕ ꯇꯧꯈꯤꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯂꯣꯏꯅꯃꯛ ꯃꯟꯊꯔꯦ, ꯀꯤꯟꯊꯔꯦ, ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯨꯃꯛ ꯌꯦꯡꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯀꯥ ꯌꯥꯝꯅ ꯂꯩꯇꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯏꯆꯥꯏ ꯆꯈꯥꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯃꯤ ꯈꯔꯗꯤ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕ 5 ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯥꯕ ꯊꯛꯄ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯅꯅꯕ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯕꯣꯌꯥꯏꯅ ꯀꯅꯥꯅꯣꯝꯃ ꯑꯁꯣꯝ ꯃꯄꯥꯟꯗ ꯂꯦꯞꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯏꯈꯣꯗ, ꯀꯅꯥꯝꯇꯗꯤ ꯂꯦꯞꯄ ꯃꯥꯟꯗꯦꯗ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏ 5ꯃꯛꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯩ ꯈꯔ ꯊꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯀꯔꯤꯅꯣꯗ, ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯊꯥꯟꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯗꯥꯏꯗꯒꯤ ꯀꯦꯟꯗꯜꯅꯣ ꯁꯤꯕꯣ? ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯒꯦꯊꯦꯅ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯃꯈꯣꯡꯅ ꯀꯧꯈꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯂꯪꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯃꯝꯂꯤꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣই ꯀꯤꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯂꯤꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯤꯡꯅꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ꯫
matam aduda ngasai kethena kaukhai khiba candle sing ado amuk yungduna mai chaktuna leiramle madu ubada makhoi mamanabi manga adudi pakhat pana loiri karino tawri basibo kanana tawri ba jano haiduna matam aduda thajana yum asita tamnai hairi badu tasinu maki tamna ba jala asom na hairakpada boyaina chaloda laina bu sumaina candle kat kadro seranga tulanga ai tawgase asom na hairaga candle jungliba sing ado tap lokali aduga phu haiduna kamduna imungda pusalakli aduga candle ahom ado laimaita porop laung thadaduna jaga amada thammi masigi matung mokhoi manga aduna hainai tawrisi yengune candle si muthala thambadagi kanamta karimta torokkhedana asom na hainari ngai khangaudana yum aduki ka amada grong-grang launa karigumba ama takhibagi khonjel lama tarakpada makhoi mangana karino ne haiduna pulap leithoklaga yenglui asomna yengluraga lakhina karino yengese asomna hairaga phutuna ka adugi manungta septharaga yenglui matamaduta kanasu leiramdi kanasu leiteda asomna hairaga tholoklaga mayamna phamliba aduda phamlaga leiri matamaduta khelena kayo toisidi asomna harakpada makhoi marina kaidorogi khelen haidun hangi matamadu khelena sidagi kindal dudi asomna harakpada makhoi swai laukre kindal do kamdongna kadaida chakhraba jano kamdongna mangkhriba jano haiduna matamadu makhoina hena ngakribadi yum adugi thongjilgi wangmada kindal do thanbagi mongda amu urakpadagi thong hangdoklaga jenglubada kindal do amu hanna mai chukatuna yunglaga leramle madu ubada makhoi manga adudi kirak laduna thongado gam lonjalli kedalado amuk hana lokthok ludri matam maduta boyaina ngaikho ai kinoma togi asumna hairaga thongado hangdoklaga adumak thamli aduga kindalado amuka su machinna kamduna muthatli matam maduta khanghauduna mami ema sat laktuna kindal adugi marak ado samlaga chatkhi matam maduta candle ado khangauduna mai banglawna chakalakli madu ubada makhoi thongado kam lonsalli matamadu lakhiri pakhat khibana masa ado thak nikli humangana pi kangduna masa ado karino matobu horki ado matorok padu ta khelena lakhi kariyo nangbo dam kiganda bataine aduga kaino torli basina kiganda bamine hena kiyo tawrine nang asom na harakpada thajana yare khelen mina kiringa sida adama haijakano adom na hairakpada boyaina kigano aikoi yauri basini nong ngal phauduni aikoi leigedori basi adugi matungda nong ngalakpadagi di pung nipan hek tabada lupa lakh tara do aikoi gi khutta leiragadabani asom na hainari ngai yum adugi manungdo yama namthiba karino haifam khangdaba manamama namba horki adum na manamama namba horokpa aduta leiriba singaduna karai dagi manamno ngasai ngai khoi lebdari namthraka hawikta manamama namatliba sibu karino asum na hairaga makhoi singdo koilei leiduna kadai dano koyeng yengi adubu manam namliba adugi khonguldi liba ngamlamdi masidagidi makhoi manga aduna hainai yum masigi wangwada kari tawba jano mai chakpa khotpaga leiba jala amukta yengusi asum na hairaga yum madugi thongado tapna hangtorakli yum madugi thongaduna hek hangtorakpaga makoina mafam madugi akoibada maikhu khara kaduna leiribadu uri maikhu singdo muri tawribani maikhu singadugi manam oiramba yai haiduna makoi singaduna hainari matamaduta thajana maikhu singse kadagi laklibano yengsi aduga womlaga mai chakpa jaga amadi soidin leramgani mafam do ikoina muthatsi manam sema namthire asomna hairakpadagi makoi le horiba makoi mari aduna su hoi haiduna maikhu adugi hawrakpham thiduna sumak lakle maikhu ado yum adudagi khara hantoklaga chawra u singhawriba amadi changbi dabadagi phungsong songjallaba hingkhol gumna leiriba paklaba asong banapi mongsong marakta leiriba paklaba hingkhol samban sing adugi marakta sumasum changselakli chawra u sing adutta mana kungna sau saba makai uri wari sing adusu yasilibani makhoi lakminariba makhoi manga ado asumasum changselakpana
ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯋꯥꯏꯗ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯀꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯗꯤ ꯖꯒꯥ ꯑꯃꯗꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯇꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯜꯂꯒ ꯃꯅꯥ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯊꯗꯨꯅ ꯂꯩꯕ, ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯁꯨ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯊꯗꯨꯅ ꯂꯩꯁꯟꯕ, ꯀꯪꯂꯕ ꯎꯅꯥꯁꯤꯡꯅ ꯀꯦꯟꯁꯤꯟꯕꯒꯤ ꯖꯒꯥ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯇꯝ ꯑꯗꯨꯗ ꯒꯦꯊꯦꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯥꯔꯤꯕ ꯃꯩꯈꯨ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯒꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯣꯒꯥꯏꯔꯒ ꯌꯦꯡꯂꯨꯕꯗꯒꯤꯗꯤ ꯃꯩꯈꯨ ꯀꯥꯔꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯟꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯈꯨ ꯑꯃꯠꯇ ꯀꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯕꯒꯨꯝꯕ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯍꯥꯏꯅꯩ, ꯃꯐꯝꯁꯤꯗ ꯃꯩꯈꯨ ꯀꯥꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯥꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯐꯔꯦꯁꯦ, ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯁꯣꯟꯅꯅ, ꯉꯥꯏꯈꯣ, ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯍꯩꯅꯧ ꯃꯔꯨꯝꯗꯒꯤ ꯇꯥꯏꯗ, ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯩꯅꯧꯒꯤ ꯃꯔꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯩꯅꯧ ꯑꯗꯨꯒꯤ ꯍꯦꯛ ꯄꯥꯝꯕꯤ ꯑꯗꯨꯃꯛꯇꯗ ꯌꯣꯠꯄꯤꯅ ꯑꯃꯨꯕ ꯐꯤ ꯃꯌꯣꯝ ꯑꯃ ꯌꯩꯁꯜꯂꯒ ꯌꯨꯡꯁꯜꯂꯒ ꯊꯅꯝꯂꯤ꯫ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯒꯦꯊꯦꯅ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯨꯅꯨ, ꯄꯥꯏꯔꯨꯅꯨ, ꯀꯔꯤꯒꯤꯅꯣ, ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯏꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ, ꯈꯥꯎ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯔꯥꯡ ꯀꯥꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯃꯤꯔꯥꯡ ꯏꯀꯥ ꯀꯥꯁꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯄꯨꯟꯅ 5 ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯍꯧꯖꯤꯛꯇ ꯊꯅꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯕꯨ ꯏꯃꯟ ꯃꯟꯊꯔꯗꯅ ꯃꯤꯔꯥꯡꯒ ꯀꯥꯁꯜꯂꯒ ꯀꯔꯤꯅꯣ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝ ꯑꯃ ꯊꯥꯡꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯈꯥꯎꯁꯤꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅꯤ ꯊꯣꯛꯂꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯈꯔꯁꯨ ꯍꯧꯖꯤꯛꯇꯗ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯐꯒꯗꯕ ꯃꯥꯟꯗꯦ, ꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣই ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤꯕ꯫ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯂꯛꯈꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ, ꯅꯈꯣꯏꯁꯨꯅꯦ ꯀꯤꯒꯜꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯦꯡꯅꯔꯨꯔꯒꯦ, ꯊꯣꯛꯂꯛꯑꯦ ꯐꯔꯦ, ꯊꯣꯛꯂꯛꯇ꯭ꯔꯦ ꯐꯔꯦ, ꯊꯣꯛꯂꯛꯑꯒꯅ ꯊꯦꯡꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯀꯤꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯈꯦꯂꯦꯟ, ꯕꯣꯌꯥꯏ, ꯒꯦꯊꯦ ꯃꯈꯣꯏ 3 ꯑꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯊꯥꯖ ꯑꯃꯗꯤ ꯂꯛꯈꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕꯁꯤ ꯈꯦꯂꯦꯟ, ꯕꯣꯌꯥꯏ ꯑꯃꯗꯤ ꯒꯦꯊꯦ ꯃꯈꯣꯏ 3 ꯑꯃ ꯄꯨꯟꯅ ꯇꯨꯝꯂꯒꯅꯤ, ꯑꯗꯨꯒ ꯊꯥꯖ ꯑꯃꯗꯤ ꯂꯛꯈꯤ ꯃꯈꯣꯏ 2 ꯑꯃꯅ ꯇꯣꯉꯥꯟꯅ ꯇꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯃꯅꯕ ꯁꯦꯝ ꯁꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯤꯕꯗꯨ ꯃꯈꯣꯏ 5ꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ
ꯊꯥꯖꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯀꯥ ꯑꯗꯨꯅ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯥꯖꯅ ꯃꯍꯥꯛꯀ ꯇꯨꯝꯂꯤꯕ ꯂꯛꯈꯤꯗ ꯍꯧꯗꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯄꯨꯝꯃꯝ ꯃꯝꯂꯦ, ꯂꯥꯏꯠꯁꯤꯡꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯛꯈꯤꯗ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ, ꯑꯗꯨ ꯀꯟꯅ ꯊꯥꯖꯅ ꯀꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯣ ꯄꯥꯈꯠꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯣꯏꯃꯥ ꯃꯥꯔꯒ ꯊꯤꯔꯛꯄꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯐꯪꯂꯕꯗ ꯃꯣꯕꯥꯏꯜ ꯑꯗꯣ ꯉꯥꯜꯍꯜꯂꯒ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯛꯈꯤꯗꯣ ꯃꯃꯤꯠ ꯃꯨꯁꯤꯟꯕꯨꯅ ꯄꯥꯡꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯤ꯫ ꯊꯥꯖꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯦꯂꯦꯟ, ꯕꯣꯌꯥꯏ ꯑꯃꯗꯤ ꯒꯦꯊꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯁꯨ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯐꯥꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯅꯤꯛꯂꯤꯕꯅꯤ, ꯀꯞꯁꯨ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯊꯦꯅ ꯃꯅꯨꯡꯂꯣꯝꯗ ꯐꯠ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯀꯔꯤ ꯇꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯆꯪꯁꯤꯜꯂꯛꯂꯒ ꯂꯛꯈꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯅ ꯀꯩꯗꯧꯔꯒꯦ ꯊꯥꯖ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯖꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯅꯪꯕꯨ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯃꯤꯠꯇꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯣꯌꯥꯏꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯝꯕꯗꯨꯗꯅꯦ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯝꯕ ꯃꯤꯕꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯑ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ, ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯟꯅ ꯄꯥꯡꯉꯤ ꯀꯥꯏꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯛꯈꯤꯅꯁꯨ ꯀꯔꯤꯅꯣ ꯊꯥꯖ, ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯀꯣ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯦꯊꯦꯅ ꯌꯥꯔꯦꯁꯦ, ꯅꯈꯣꯏꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯇꯨꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯅ ꯌꯥꯔꯅꯤꯗ, ꯅꯈꯣꯏ ꯑꯗꯨꯝ ꯇꯨꯝꯖꯔꯨꯔꯣ, ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯖ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖ ꯑꯃꯗꯤ ꯂꯛꯈꯤꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯂꯛꯈꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯗꯣ ꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯂꯛꯈꯤꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯣ? ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯆꯪꯂꯛꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯖꯗꯣ ꯍꯟꯇꯃꯨꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟ, ꯕꯣꯌꯥꯏ ꯑꯃꯗꯤ ꯒꯦꯊꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯊꯥꯖ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯖꯅ ꯑꯩ ꯂꯛꯈꯤꯒ ꯇꯨꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯂꯛꯈꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯖ ꯑꯃꯗꯤ ꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯨꯕꯗꯗꯤ ꯂꯛꯈꯤꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯈꯦꯂꯦꯟ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯈꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯅ ꯀꯩꯗꯧ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯈꯦꯂꯦꯟꯅ ꯂꯛꯈꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯊꯣꯡ ꯑꯗꯣ ꯕꯪ ꯐꯛꯀꯥꯏꯔꯛꯏ꯫ ꯊꯣꯡ ꯐꯛꯀꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯛꯈꯤꯗꯣ ꯃꯁꯥꯒꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯒ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯒ ꯃꯁꯥ ꯑꯗꯨ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕꯒꯨꯝ ꯆꯣꯡꯕ ꯆꯣꯡꯗꯨꯅ ꯆꯠꯄꯒꯨꯝ ꯈꯪꯆꯣꯡ ꯈꯪꯆꯣꯡ ꯆꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏꯅ ꯀꯔꯤꯅꯣ ꯂꯛꯈꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯂꯛꯈꯤ ꯑꯁꯨꯝꯅ ꯀꯧꯔꯕꯁꯨ ꯂꯛꯈꯤꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯅ ꯃꯥꯏꯁꯨ ꯍꯥꯏꯗꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯊꯦꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯛꯈꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯛꯈꯤꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯏꯟꯊꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯆꯪꯁꯤꯜꯂꯨꯕ ꯒꯦꯊꯦ ꯀꯅꯥꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯒꯨꯝ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯕꯨꯔꯨꯡ ꯕꯨꯔꯥꯡ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯇꯦꯛ ꯋꯥꯇꯦꯛ ꯑꯇꯦꯛꯄ ꯁꯤꯡꯇꯦꯛ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯒꯦꯊꯦꯒꯤ ꯃꯅꯪꯒꯟꯗꯒꯤ ꯃꯕꯨꯛ ꯐꯥꯎꯅ ꯊꯤꯟꯈ꯭ꯔꯦ꯫
ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ ꯒꯦꯊꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯍꯥꯛ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯕꯣꯌꯥꯏ ꯈꯦꯂꯦꯟ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯒꯦꯊꯦꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯊꯦꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯅꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯅꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯦꯊꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏ ꯈꯦꯂꯦꯟ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯂꯛꯈꯤꯗꯤ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯊꯦꯝꯅꯧꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯍꯥꯛ ꯃꯅꯨꯡ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯂꯩꯖꯍꯧꯔꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯂꯁꯤ ꯍꯥꯏꯅꯔꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯈ꯭ꯔꯕ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯛꯈꯤꯅ ꯀꯞꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯒ ꯊꯥꯖ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯦꯂꯦꯟ ꯕꯣꯌꯥꯏ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯒꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯥꯜꯂꯤ ꯃꯉꯣꯟꯗꯒꯤ ꯂꯥꯏꯗꯣ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯃꯨꯛꯀ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯕꯣꯌꯥꯏ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯊꯥꯖꯅ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯁꯥꯏ ꯂꯛꯈꯤꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯗꯣ ꯀꯥꯆꯤꯜ ꯑꯃꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯂꯛꯈꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯂꯛꯈꯤꯗꯣ ꯃꯉꯛ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯍꯨꯠ ꯂꯩꯊꯣꯔꯛꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯃꯗꯨ ꯎꯕꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯦꯂꯦꯟ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯌꯥꯟꯕꯒꯨꯝ ꯌꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯎꯞꯁꯜꯂꯒ ꯇꯨꯔꯤ ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯎꯞꯁꯜꯂꯒ ꯇꯨꯈꯤꯕꯗꯨꯗ ꯕꯣꯌꯥꯏꯅ ꯈꯦꯂꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯄꯒꯨꯝ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯏ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯈꯦꯂꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯕꯣꯌꯥꯏ ꯀꯤꯃꯟꯈꯤꯕꯅ ꯀꯥ ꯑꯗꯨꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯊꯥꯖꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯖꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯁꯣꯝꯅ ꯀꯧꯔꯛꯄꯗ ꯊꯥꯖꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡꯅ ꯍꯤꯡꯇꯩꯔꯒ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯖ ꯀꯩꯗꯧꯔꯦ ꯅꯪ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯥꯖꯗꯣ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯂꯛꯈꯤꯗꯣ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯛꯈꯤꯗꯤ ꯑꯁꯤꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯅ ꯅꯈꯣꯏꯅ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯗꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯛꯀꯥꯏꯗꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯛ ꯑꯃ ꯈꯨꯟꯒꯠꯂꯒ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒꯗꯤ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯄꯥꯈꯠꯃꯟꯈꯤꯕꯗꯒꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯤꯜꯂꯨꯕꯗꯗꯤ ꯂꯛꯈꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯂꯛꯈꯤꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯌꯥꯏꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯗꯕ ꯌꯥꯔꯔꯣꯏ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯖ ꯑꯃꯗꯤ ꯕꯣꯌꯥꯏ ꯆꯦꯟꯁꯤꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯁꯤꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯑꯃꯗꯤ ꯕꯣꯌꯥꯏꯁꯨ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯍꯤꯡꯅ ꯊꯣꯛꯂꯛꯂꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ? ꯌꯨꯝ ꯑꯗꯣ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯃꯒ ꯃꯥꯏꯕ ꯑꯃꯒꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯌꯨꯝ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯈꯤ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯨꯒꯤ ꯂꯥꯏꯑꯣꯡ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯗꯒꯤ ꯃꯗꯣ ꯇꯧꯕꯒ ꯃꯥꯜꯍꯜꯂꯤꯕꯅꯤ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯆꯪꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯆꯥꯅꯤꯡꯉꯤ ꯊꯛꯅꯤꯡꯉꯤ ꯄꯪꯍꯥꯏꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯇꯧꯒꯅꯨ ꯍꯥꯏꯔꯃꯛꯀꯗ ꯑꯁꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕꯤ ꯌꯥꯏꯁꯕꯨ ꯑꯩꯈꯣই ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯃꯍꯥꯛ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯕꯗꯒꯤ ꯌꯨꯝ ꯑꯗꯨꯃꯛꯀꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛ ꯇꯨꯁꯟꯕꯗꯒꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯕꯒ ꯂꯩꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯩꯈꯣꯏꯗ ꯌꯦꯟꯊꯣꯔꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯅ ꯎꯕꯗꯒꯤ ꯁꯤꯈ꯭ꯔꯕ ꯌꯥꯏꯁꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯟꯗꯜ ꯃꯩꯔꯥ ꯀꯠꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯁꯥꯟꯅꯔꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯕꯨ ꯃꯊꯪ ꯍꯥꯠꯍꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨꯁꯨ ꯇꯥꯕ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯃꯗ ꯃꯈꯧꯔꯤꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯠꯂꯝꯂꯤꯕꯁꯤ ꯃꯤ 4-5 ꯁꯨꯔꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯆꯥ ꯀꯌꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯊꯪ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯎ ꯑꯗꯨꯗ ꯆꯤꯡꯈꯠꯂꯒ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯍꯟꯕꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯅꯈꯣꯏꯁꯨ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯅꯈꯣꯏꯁꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯍꯤꯡꯗ ꯂꯥꯏ ꯑꯗꯨꯒ ꯑꯣꯛꯅꯔꯨꯔꯕꯅꯤꯅ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡ ꯑꯗꯣ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯑꯃꯗꯤ ꯕꯣꯌꯥꯏ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯌꯦꯡꯊꯣꯛꯂꯨꯔꯁꯤ, ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯒ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯩꯁꯥꯒꯤ ꯋꯥꯐꯝ ꯌꯥꯅꯈꯤꯕ ꯑꯗꯣ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯂꯥꯛꯂꯕꯅꯤꯅ ꯌꯥꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ 3 ꯁꯤꯍꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯞꯅꯈꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯣꯌꯥꯏ ꯑꯃꯗꯤ ꯊꯥꯖꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ
ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯕꯇ ꯅꯠꯇꯦ ꯅꯪꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯍꯧꯔꯒꯗꯕꯅꯤ ꯑꯩꯒꯤ ꯏꯍꯨꯠ ꯅꯪꯉꯣꯟꯗ ꯁꯤꯍꯧꯀꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯅ ꯀꯔꯤꯅꯣ ꯕꯣꯌꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯈꯪꯍꯧꯗꯅ ꯕꯣꯌꯥꯏꯅ ꯃꯈꯨꯠꯇ ꯃꯆꯤꯟ ꯇꯨꯝꯕ ꯌꯥꯝꯅ ꯁꯥꯡꯕ ꯌꯣꯠꯆꯩ ꯑꯃꯅ ꯊꯥꯖꯒꯤ ꯃꯃꯤꯠꯇꯒꯤꯅ ꯂꯨꯈꯝ ꯐꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯊꯤꯟꯈꯤꯕꯗꯨꯗ ꯊꯥꯖ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯈꯩꯗꯤ ꯂꯥꯎꯗꯨꯅ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯈꯩꯅ ꯕꯣꯌꯥꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯣꯌꯥꯏꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯍꯧꯖꯤꯛ ꯊꯥꯖ ꯊꯤꯟꯈꯤꯕ ꯌꯣꯠꯆꯩ ꯑꯗꯨ ꯁꯠꯀꯠꯆꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯤꯔꯛꯂꯗꯨꯅ ꯊꯥꯖ ꯑꯃꯗꯤ ꯕꯣꯌꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯊꯤꯡꯕ ꯊꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ